Manipur Police na drug ki mayok ta jangsilapa khongjang ki manung channa heroin ka konana mioi manga phagat pangamkhre Churachandpur district ki manung chanba likhai village to ki mioi home heroin ka konana phagat pangamkhe heroin ka konana farba mioi home adude David Sianmunlian masagi chahina kun taruk singat khamthang chahi masagi chahina yangkhai taruk khaujam village amari negokmang masagi chahina kun humdoi Volzon village da gini makhoi ahum dagi sop 86 ta hala hablokpa charakna kg 1.032 rong ge jang olgada heroin powder sing phagat pangamke atoba thodok amada Porambal police station ge manung janba kusum oil pump manakta lambi da lakpa gari ama check tawada niyam gi wangmada heroin powder purama mioi ani ama sa phagat pangamke police na faraba mioi ani adudi Muhammad Ajimuddin masagi jahina kungamari kwakta pangal namkhai amadi Muhammad Ibal masagi jahina kungan nithoi kwakta bazar Bisnupur da gini makhoi ani dagi gram 353.63 rongi heroin powder sing phagat pangamke